ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯌꯣꯛꯆꯕꯤ ꯃꯆꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯋꯥꯏꯔꯤꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯗꯨ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯒꯣꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯛꯇꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯒꯣꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯨꯖꯤꯡ ꯀꯧꯕ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯨꯖꯤꯡ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯔꯤꯡꯆꯦꯜ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯔꯨ ꯑꯔꯨꯕ ꯑꯃꯗꯤ ꯀꯜꯂ ꯀꯜꯂꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯨꯖꯤꯡꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯂꯨꯖꯤꯡꯅꯕꯨ ꯍꯦꯛ ꯆꯪꯈꯤꯕ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯒꯗ ꯂꯥꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯂꯨꯖꯤꯡꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯟꯗ ꯌꯥꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯨꯖꯤꯡꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯐꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯂꯨꯖꯤꯡꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ パꯏꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯛ ꯂꯨꯔꯕ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯨꯖꯤꯡꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯄꯦꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯨꯖꯤꯡꯗ, "ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯨꯖꯤꯡ, ꯅꯪ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟꯗ ꯐꯝꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯒꯤ ꯂꯃꯟ ꯇꯣꯡꯁꯤꯜꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯏꯊꯧꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯪꯂꯦꯟ ꯑꯃ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯤꯔꯒꯦ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯨꯖꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯂꯨꯖꯤꯡꯒꯤ ꯇꯥꯂꯣꯏ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯎꯔꯕ ꯁꯪꯂꯦꯟ ꯑꯃꯗ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯛꯄ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯔꯤ꯫ ꯑꯣꯜꯂꯛꯄ ꯆꯍꯤ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯒꯣꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯃꯤꯠꯇ ꯎꯕ ꯐꯪꯖꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯃ ꯁꯤꯖ ꯅꯨꯡꯒꯣꯂꯩꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯈꯪꯍꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯖꯔꯤ, ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯗꯨ ꯏ ꯃꯔꯤ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯍꯦꯛ ꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃ ꯏꯈꯪ ꯈꯪꯍꯧꯗ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯨꯖꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯪꯂꯦꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤ 3-4ꯒ ꯂꯣꯏꯅꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯨꯖꯤꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯇꯝꯅ ꯇꯦꯟ ꯑꯃ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯂꯨꯖꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯂꯛꯄ ꯑꯣꯏꯕꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯂꯨꯖꯤꯡꯒꯤ ꯊꯕꯥꯛꯇ ꯐꯥꯎꯔꯦꯡ ꯂꯦꯡꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯂꯨꯖꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯑꯗꯨ ꯎꯕꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯨꯖꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯡꯈꯠꯇꯨꯅ ꯀꯞꯂꯤ꯫ "ꯂꯨꯖꯤꯡ, ꯂꯨꯖꯤꯡ, ꯀꯔꯤ ꯇꯧꯔꯤꯕ ꯃꯇꯝ ꯑꯁꯤꯕꯣ? ꯅꯪꯒꯤ ꯃꯇꯝ ꯋꯥꯠꯂꯤꯌꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯅ ꯉꯥꯛꯍꯧꯒꯅꯤ? ꯍꯧꯒꯠꯂꯣ ꯂꯨꯖꯤꯡ, ꯍꯧꯒꯠꯂꯣ"꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯐꯅ ꯀꯞꯇꯨꯅ ꯀꯧꯔꯕꯁꯨ ꯂꯨꯖꯤꯡꯗꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯇ꯭ꯔꯤ꯫
ꯁꯣꯝꯗꯁꯨ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯨꯖꯤꯡꯕꯨ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯁꯪꯂꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯂꯤꯟꯊꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯖꯤꯡꯅ ꯁꯤꯟꯅꯔꯝꯕ ꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯠꯇ ꯍꯥꯠꯈꯤꯗꯦ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯨꯖꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯃꯄꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯝꯕ ꯇꯦꯟ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥ ꯂꯨꯖꯤꯡ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯂꯤꯟꯊꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯤꯡꯈꯤꯔꯝꯃꯤ꯫ ꯂꯨꯖꯤꯡꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯖꯤꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯊꯧꯅꯥ ꯐꯅ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯎꯔꯕ ꯂꯨꯖꯤꯡꯒꯤ ꯃꯨꯔꯇꯤ ꯑꯃꯁꯨ ꯈꯤꯜꯂꯝꯃꯤ꯫ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯨꯖꯤꯡꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯂꯨꯖꯤꯡ ꯑꯗꯨ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯥ ꯂꯩꯔꯝꯕꯅ ꯑꯩꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯇꯦꯛꯈꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯅ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯄꯥꯏꯔꯝꯕ ꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎ ꯑꯩꯁꯨ ꯇꯥꯔꯦ꯫ ꯏꯆꯥꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤꯅꯤ, ꯂꯨꯖꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯥꯒꯠ ꯋꯥꯍꯩꯅ ꯑꯩꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯏꯪꯊꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤꯅ ꯅꯧꯄ꯭ꯋꯥ ꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯑꯗꯨ ꯅꯪꯅ ꯁꯦꯟꯅꯔꯣ꯫ ꯃꯥꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ꯫ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯅꯊꯧꯗꯥꯡꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯅꯪꯁꯨ ꯇꯦꯟꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯒꯗꯧꯕꯅꯤ꯫ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕꯤ ꯇꯦꯟ ꯀꯥꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯏꯆꯥꯗꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯅꯆꯥꯅ ꯂꯩꯕꯥꯛ ꯇꯥꯍꯟꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯂꯤꯟꯊꯣꯏꯗ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯤꯟꯊꯣꯏꯕꯨꯁꯨ ꯇꯦꯟꯒꯤ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯃꯈꯜ ꯑꯃꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯄꯣꯊꯥꯔꯕ ꯃꯇꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛꯍꯧꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯩ ꯃꯈꯜ ꯈꯨꯗꯤꯡ ꯇꯝꯂꯕꯁꯨ ꯑꯃꯠꯇ ꯍꯩꯌꯨ ꯌꯥꯗꯦ ꯃꯥ꯫ ꯄꯥꯡꯒꯜ ꯆꯥꯌꯦꯡꯅꯕꯒꯤ ꯃꯍꯩꯗꯁꯨ ꯊꯋꯥꯏ ꯆꯪꯗꯦ ꯃꯥ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡꯅꯕ ꯃꯍꯩꯗꯁꯨ ꯍꯩꯌꯨ ꯌꯥꯗꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯈꯜ ꯑꯃꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯁꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯁꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯃꯗ ꯐꯪꯉꯤ ꯆꯟꯅꯗꯦ, ꯑꯃꯗ ꯐꯪꯉꯤ ꯆꯟꯅꯗꯦ, ꯀꯥꯡ ꯈꯊꯥꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯂꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯍꯌꯦꯡ ꯀꯝꯗꯧꯅ ꯋꯥꯏꯔꯤꯈꯣꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕꯁꯨ ꯏꯎ ꯎꯗꯦꯅꯦ꯫ ꯂꯥꯟꯒꯤ ꯃꯍꯩ ꯃꯁꯤꯡ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕꯒꯤ ꯃꯍꯩ ꯇꯝꯃꯨ ꯍꯥꯏꯅ ꯊꯥꯈ꯭ꯔꯒ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯂꯤꯉꯩꯗ ꯃꯅꯤꯡꯗ ꯎꯏꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯩꯄꯥꯛꯅ ꯈꯔ ꯆꯩꯔꯨꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯃꯥꯅ ꯑꯣꯖꯥ ꯃꯩꯄꯥꯛꯇ ꯇꯦꯅꯣꯏ ꯍꯥꯏꯅ ꯂꯥꯎꯔꯝꯃꯒ ꯀꯟꯅ ꯆꯦꯟꯈꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ, ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯃꯅꯨꯡꯗꯁꯨꯅꯦ ꯃꯥꯅ ꯑꯇꯩ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗ ꯅꯨꯡꯅ ꯊꯣꯝꯃꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯗꯨꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯋꯥꯅꯤ꯫ ꯏꯁ, ꯈꯪꯗ꯭ꯔꯦꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯁꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯊꯣꯛ ꯌꯥꯝ ꯇꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯤꯟꯐꯝ ꯑꯃꯠꯇꯗ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯑꯐꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ, ꯅꯪꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅꯤꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯗꯅ
amaga wa tathok tasin tawnani haibasu natre hayeng nangi chida siraklaba matamda nangi na haibada kanasu lairoini dangbo babo adumna haibiganoda iche linthoi taraga numai khiroi iche linthoi sa aigide hek pokminaba iche magumna khalibani adubudi chami adu oirabasu nangna asumna laithokpa sidi chumdena pangbal changingnabagi mahai oigera mantra jadugi mahai oigera amadi hijindaba yadini ningthaugi macha oiraga karimata haitrabadi hayeng nangna kamdawna wairi khongnamda masibu ngakadawribino babo lebak ngakpaga mahai haibaga karidamadi leinarino sana konunggi athoiba latmi meyam ama leiribasidi makoina loina tawjakhradabu ngaktani aduga aina yamna nungaina sana konung manungda phamnaga leidoini mai haitrasu yanida babo hai adu haiganune nangi natik nagun mayamna sakna sona hoba pamdro nangi adugi wakhalondunadi hayeng tungkoina chatpa yaroini nangbo aduburo babo yamna laiba thaba ama lei ai haigasi pabung na hingminge matam sidane machanupa aibu pabunga yamna nakna tinaba ningthaw amagi machanupiga luhongnaba simiram madu oirabadi aigi michang hengalan aduga aigi mi masingsu yamnan adugi matung aigisu isa isi layaklan sina laidra pabo hai chakho salo taningdre nangna hek ngangthorpasimane oire paroi de ngangthore tawredana asumna machinda haijabagi wani iningthaw punsiba mapukningdadi khali magi machanupana hairamiba waduna hena afaba oirani haiduna aduna iningthaw punsibanasu magi phamnaiba ahal lamansinga watanaba hauri haujiktagi hona machanupa majaibungoi henthoibagi taloi thiba hokhirami aduga amaromdasu majaibungoi henthoibana mahai amata haitaba sunpham amatada kanafam khangdaba duda mapai bungo ningthaw punsibanasu machanupa majaibungoi henthoibabu mirairakpa hauri magi thokpa mana tawningba tawjarasanu haidana leithoklami somda majaibungo henthoibasu mapa ningthaugi mangda mana thokpa ama pangangda ngangkhibagi wani thamoi manungdadi karisu khalamde aduna wakhal iyang yang thokna angang amu oibagi kharacha khara thak tawna yamna nungaiba punsi amada hinglami majaibungo gi punsi mahing aduda sana konungda thabak tawba miyoi singna kalaknana sonarami majaibungo henthoibagi punsi se otokna kalakhreda mathamda sabasu ude kharacha khara thak khara sana yam nuaina hingida haigumdana majaibungo henthoibasi atei majaibungo ga matamana teko tungda kari oirakani kaina masada karimta khandaba mal noisu adumnadi hayunida mi angang oiribagi sum tawjari hayeng mana gyan taraklakanda maina hona jasini kaidorage hojik matam yam leiri kai adubudi chumba aduda sum leidana mi ateigidi majaibungo singna mai heiriba pangal lawsin leiriba adugumna aikhoinasu aikhoigi majaibungo se heihaningbagi wanida hairomgani haidoktabagi wani majaibungo henthoiba se masa matomda he mai tamjai haibani magi sebarisingna asumna mayamduna majaibungo henthoibagi mawong mataw aduda ngangnarami nakal amaromda majaibungo henthoiba se khara top mida makhal amani mayam punna leminaraga ya langba pamdaba matomta leiragana hera nungaijaba mahai tamba oiro thabak ama tawbu oiro matomta hotnajaba pamba miyoi makhal aduni majaibungo henthoiba sanaba oiro chakchaba oiro ama tawbu oiro majaibungo henthoiba adu mayamga tawminabagi mahutta masa matomta oina tawba pamjarami adubu machi linthoidi mana mayamga manaba mikyeng yengde atai miyoi singa punba pamrabasu majaibungo henthoiba magi machi linthoigadi matam chuppada puningi masi yaudana ma mikup ama phawba leiningdi nongma numit amani majaibungo henthoibana sana konunggi leikoladomda asum hangchik langba koithoraklami tanja aduda majaibungon ure machi linthoina pukri mapal aduda matomda phamlaga ungduna leiramiba adu atai leisabi macha singdi makhoi khara punsinaduna phamlaga noktana khedana wari sanari adubu mayam adugi marakta lintho yaude ma matomta tongana taduna lei ngasina ahanba nate majaibungo henthoibana saktamasi uba mama mamangdasu adumak ukhri magi mache linthoy ase maring mamanabi singa punbide tinabide aduna naitom tana lei masegi mataw adu ubada majaibungo henthoibadu nokmi tawna machegi manakta sangsilaklami icha kaigiri to bisida phamisibo kaisa tawdeda chak topagi ngahak sum potharambani
ꯑꯗꯣ ꯏꯆꯦ ꯀꯩꯒꯤꯅꯣꯕ ꯏꯆꯦꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯇꯣꯝꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯣꯏꯒ ꯇꯤꯟꯅꯅꯤꯡꯗꯦꯗ ꯆꯤꯆꯦꯗꯤ ꯏꯇꯣꯝꯒ ꯁꯨꯝ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯠꯂꯨ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅ ꯑꯩꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯜꯂꯤ ꯏꯆꯦ ꯃꯍꯩ ꯇꯝꯕ ꯑꯣꯏꯔꯁꯨ ꯑꯩ ꯏꯇꯣꯝꯅ ꯇꯝꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝ ꯑꯗꯨꯁꯨ ꯀꯣ ꯏꯆꯦ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯇꯥꯛꯂꯒ ꯇꯝꯕꯗꯨꯗꯤꯅꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯩꯖꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝ ꯏꯄ꯭ꯋꯥꯗꯤ ꯆꯤꯆꯦꯒ ꯋꯥꯈꯜ ꯌꯥꯝꯅ ꯃꯥꯟꯅꯔꯤ ꯖꯥꯠꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤꯅꯤ ꯁꯤꯗꯒꯤꯗꯤ ꯆꯤꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯁꯤꯀꯣ ꯆꯤꯆꯦꯒꯤꯁꯨ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯅꯔꯦ ꯁꯥꯟꯅꯃꯤꯟꯅꯩ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯅꯣꯛꯂꯦ ꯅꯣꯛꯃꯤꯟꯅꯩ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯃꯆꯦ ꯂꯤꯟꯊꯣꯏꯒꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯔꯒ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯆꯦ ꯂꯤꯟꯊꯣꯏꯒꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯪꯒ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯑꯇꯩ ꯑꯇꯩ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯁꯨ ꯈꯔ ꯄꯨꯜꯂꯨꯗꯅ ꯃꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯑꯩꯒ ꯏꯆꯦꯒꯗꯤ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯩ ꯏꯄꯜ ꯑꯗꯨꯒꯤ ꯑꯩ ꯃꯥꯒꯇ ꯂꯩꯔꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯆꯦ ꯂꯤꯟꯊꯣꯏꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅꯇ ꯂꯩ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯣꯛꯁꯨ ꯄꯥꯛꯅ ꯅꯣꯛꯀꯟꯗꯦ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯅꯪꯒ ꯋꯥꯈꯜ ꯃꯥꯟꯅꯔꯤꯅꯣꯅꯦ ꯏꯆꯦ ꯂꯤꯟꯊꯣꯏꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅꯇ ꯂꯩꯔꯕꯁꯨꯅꯦ ꯅꯣꯛꯁꯨ ꯄꯥꯛꯅ ꯅꯣꯛꯀꯟꯗ꯭ꯔꯕꯁꯨꯅꯦ ꯃꯥꯅ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯈꯪꯉꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯤꯕꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯦ ꯑꯁꯤꯅ ꯂꯨꯅ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯪ ꯈꯛꯇ ꯑꯣꯏꯔꯦꯅꯦꯀꯣ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯆꯦ ꯂꯤꯟꯊꯣꯏꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯤꯕꯨ ꯉꯥꯛꯄꯤ ꯍꯩꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤ ꯑꯗꯣ ꯏꯄꯥꯜ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤꯅꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯑꯅꯤꯃꯛ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯜꯂꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗꯦ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯁꯨ ꯄꯥꯕꯨꯡꯗꯤ ꯃꯤ ꯑꯇꯩꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯨꯔꯕꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯏꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯝꯅꯥꯏꯕꯗꯨꯁꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯂꯨꯝꯅ ꯈꯟꯕꯤꯕꯒꯤ ꯏꯅꯣꯠ ꯈꯧꯔꯥꯡꯂꯕ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯆꯦ ꯂꯤꯟꯊꯣꯏꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯆꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯀꯝꯗꯧꯔꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯦ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯥꯁꯨ ꯃꯃꯤꯠꯃꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯈ꯭ꯔꯕ ꯃꯥꯅꯃꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯈ꯭ꯔꯕ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯀꯌꯥ ꯊꯧꯕꯤꯕꯤꯗꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯥꯁꯨ ꯃꯃꯤꯠꯃꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯈ꯭ꯔꯕꯅꯤ ꯃꯅꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯈ꯭ꯔꯕꯅꯤ इनिंगथौ पुनसिबना मागी अमत पोक्चबा मचानुपा मजाइबुंगो हेंथोइबबु कया थवइबिदे हाइबा अदुबु मजाइबुंगो हेंथोइबबु थेमजिनबिबा ओइना लिंथोइना असुमना खुमलक्लमी करिगी इनिंगथौना नंगबु नुंसिदने नंगबु इनिंगथौना थमोइदा मयाम मयाम नुंसिरिनी मपाल थोंदा हाइदोक्तबा खक्तनी अदो अइना करि तौरदि पाबुंग निंगथौना अइबु हेने नुंसिबिदोइनोबा नंगना माहि मयाम हाइरकांदा इनिंगथौना नंगबु अमुक हेने नुंसिरक्तोइनी अदुदि अइ पाबुंगना मयाम नुंसिरनबा माहि मयाम हाइगेको असुमना मचे लिंथोइना हाइरक्पगी मतुंग इन्ना मपा निंगथौना माबु नुंसिबिनबा हाइदुना मजाइबुंगो हेंथोइबदु मतोमता माहि तमजेरमी नोंमा नुमित अमदि मजाइबुंगो हेंथोइबदु यामना हराउना मचे लिंथोइगी मनाक्ता लाक्तुना सुमना हाइरमी इचे इचे आई मितंगो हाइरे मजाइबुंगो हेंथोइबगी वहाइ ताबदा मचे लिंथोइ अदुकी मतिक हराउजरमी तसेंगना मजाइबुंगो हेंथोइबना माहै नत्रगा मित्रंग हाइरंबा थोक्लबदि मपाइबुंगो इनिंगथौ पुनसिबनसु मजाइबुंगो हेंथोइबबु सोइदन नुंसिबिरकनी लुमना लौबिरकनी हाइबसिनी नंगबु तसेंगना मित्रंग हाइरबराने करा करा चिची येंगे चिचीदु उल्लुने मजाइबुंगो हेंथोइबसु मचेदा मागे हाइजबा मित्रंग अदु उतननबा तौरमी मचेगी ममांगदा हौगतुना लेपिमा अदुगा
ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯦꯞꯂꯝꯕ ꯈꯥꯎ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯉꯁꯥꯏ ꯃꯥꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯄꯥꯏꯔꯛꯄ ꯆꯩ ꯑꯗꯨꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯏꯔꯞ 3-4ꯔꯛ ꯅꯥꯟꯊꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯎꯆꯦꯛ ꯃꯆꯥ ꯈꯔ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯅꯥꯝꯃ ꯍꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯦꯕ ꯃꯆꯥ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯒ ꯆꯩ ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ ꯃꯥ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯦꯒꯤ ꯅꯥꯔꯨꯝ ꯃꯌꯥꯗꯒꯤ ꯑꯉꯥꯡꯕ ꯑꯟꯗꯒꯨꯂꯥꯞ ꯂꯩ ꯐꯖꯕ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯎꯕꯗ ꯃꯆꯦ ꯂꯤꯟꯊꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠꯇꯒꯤ ꯑꯉꯥꯡꯕ ꯑꯟꯗꯒꯨꯂꯥꯞ ꯂꯩ ꯑꯗꯨ ꯂꯧꯗꯨꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄ꯭ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯂꯦꯗ, ꯅꯆꯦꯒꯤ ꯊꯃꯣꯏꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯂꯤꯟꯊꯣꯏꯅ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯎꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯎꯆꯦꯛ ꯃꯆꯥ ꯑꯃꯒ ꯊꯦꯕꯒꯒꯤ ꯃꯇꯨ ꯈꯔ ꯄꯛꯂꯤꯕ ꯑꯗꯨ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯑꯟꯗꯒꯨꯂꯥꯞ ꯂꯩꯒꯤ ꯃꯅꯥ ꯑꯀꯪꯕ ꯈꯔ ꯄꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯦ ꯂꯤꯟꯊꯣꯏꯅ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤꯗꯨ ꯑꯁꯦꯡꯕ ꯃꯤꯇ꯭ꯔꯪ ꯅꯠꯇꯦ, ꯃꯥꯅ ꯇꯧꯕ ꯊꯣꯛ ꯊꯥꯛꯅꯤ ꯍꯥꯏꯕ꯫ ꯂꯤꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯉꯥꯡꯅꯤꯅ ꯇꯧꯖꯔꯤꯅꯤꯅꯤ, ꯃꯁꯤ ꯑꯩꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦꯁꯦ, ꯃꯥꯗꯤ ꯈꯪꯖꯗ꯭ꯔꯤ ꯃꯥꯜꯂꯤ"꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯆꯦ, ꯑꯩꯅ ꯇꯧꯕ ꯃꯤꯇ꯭ꯔꯪꯗꯣ ꯑꯁꯦꯡꯕꯒꯤ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ? ꯑꯩꯁꯦ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩ ꯍꯥꯏꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯀꯗ꯭ꯔꯥ"? ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯪꯖꯔꯛꯄ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯪꯅꯤ꯫ ꯃꯥꯗꯤ ꯃꯥꯅ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯈꯨꯝꯃꯤ, "ꯏꯄ꯭ꯋꯥꯅ ꯇꯧꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯀꯩꯒꯤ ꯏꯅꯤꯡꯊꯧꯕꯨ ꯁꯨꯝꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯅꯪꯒꯤꯗꯣ ꯐꯖꯕ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ, ꯍꯦꯟꯅ ꯍꯣꯠꯅꯈꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤꯌꯦ"꯫ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥ ꯑꯗꯨꯃꯛ ꯈꯪꯉꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯃꯤꯇ꯭ꯔꯪ ꯈꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯊꯑꯣꯏꯅ ꯂꯨꯝꯅ ꯂꯧꯕꯤꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯃꯥꯅ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯊꯦꯝꯕꯅꯤ꯫ ꯃꯆꯦꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯈꯔ ꯈꯖꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯤꯇ꯭ꯔꯪ ꯑꯃꯃꯨꯛ ꯇꯝꯃꯨꯒꯦꯀꯣ, ꯑꯩ ꯆꯠꯂꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯊꯦꯕ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩ ꯈꯟꯗꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯃꯥꯅ ꯊꯑꯣꯏꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯃꯥꯜꯍꯟꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯔꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯗꯨꯃꯛ ꯁꯟꯗꯣꯛꯂꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛꯅꯕꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯆꯪꯍꯜꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯁꯪꯂꯦꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯁꯥꯁꯤꯟꯅꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯦꯛꯅꯕ ꯃꯌꯥꯝ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯀꯞꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯗꯨꯅ ꯐꯥꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯄꯨꯟꯁꯤꯜꯂꯤ, ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯃꯥꯕꯨ ꯁꯪꯂꯦꯟ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥ ꯂꯥꯎꯅꯔꯦ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯗꯨ ꯌꯦꯛꯅꯕꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫
ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯆꯤ ꯑꯣꯏꯔꯤꯕꯤ ꯂꯤꯟꯊꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯒꯨꯝꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯌꯦꯛꯅꯕꯁꯤꯡꯗꯨꯅ ꯋꯥꯔꯣꯜ ꯈꯔ ꯏꯕ ꯆꯦ ꯑꯃ ꯊꯦꯠꯂꯝꯃꯤ꯫ ꯆꯦ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯋꯥꯔꯣꯜ ꯏꯗꯦ꯫ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯥ ꯊꯥꯗꯣꯛꯍꯟꯕ ꯄꯥꯝꯂꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯛ ꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯀꯔꯤꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯒꯨꯝꯅ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅꯗꯤ ꯌꯦꯛꯅꯕꯁꯤꯡꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯤꯖꯔꯁꯅꯨꯗ꯫ ꯐꯝꯅꯥꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ ꯁꯥꯒꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯔꯁꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯃꯆꯤ ꯂꯤꯟꯊꯣꯏꯅꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯥ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯏꯅꯤꯡꯊꯧꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯣꯛ ꯉꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯤꯟꯊꯣꯏꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃꯈꯛ ꯂꯩ, ꯃꯐꯝ ꯑꯗꯨ ꯇꯝꯅꯅꯤ ꯃꯥꯅ ꯂꯥꯛꯄ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯈꯔ ꯂꯩꯕ ꯂꯤꯟꯊꯣꯏꯅ ꯂꯥꯞꯇꯛꯅ ꯎꯏ꯫ ꯍꯩꯁꯤꯡꯕꯤ ꯂꯤꯟꯊꯣꯏꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯁꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯅ ꯂꯩꯅ ꯃꯆꯦꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯂꯤꯟꯊꯣꯏꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯁꯨꯝ ꯍꯜꯂꯛꯂꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯈꯤꯕꯅ ꯂꯤꯟꯊꯣꯏꯗꯁꯨ ꯑꯁꯣꯛꯄ ꯅꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯁꯥꯁꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯦ ꯂꯤꯟꯊꯣꯏꯗ ꯑꯋꯥꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯇꯦꯟ ꯑꯃꯅ ꯂꯤꯟꯊꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯀꯞꯂꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯁꯤꯊꯕꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯈꯔ ꯄꯥꯏꯊꯣꯛꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯤꯡꯗꯨꯗ ꯅꯧꯅ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯂꯛꯄꯒꯨꯝꯅ ꯇꯧꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯃꯈꯨꯠꯅ ꯍꯥꯏꯔꯞ ꯊꯤꯟꯕꯗ ꯀꯔꯝꯅꯅꯣ ꯈꯪꯗ ꯃꯇꯣꯝꯇ ꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯃꯁꯥꯗꯒꯤ ꯊꯣꯔꯛꯄ ꯁꯥꯐꯨ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯩ ꯆꯥꯛꯍꯟꯈꯤꯕ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯁꯥꯗ ꯃꯩꯒꯤ ꯁꯛꯇꯤ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯁꯛꯇꯤ ꯑꯗꯨ ꯉꯁꯤ ꯑꯁꯨꯛ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯊꯥꯡꯐꯝ ꯑꯃ ꯌꯧꯔꯗꯨꯅ ꯍꯤ ꯑꯃ ꯇꯣꯡꯂꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯖꯥꯗꯨꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅꯕ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯍꯪꯉꯤ, "ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗ꯭ꯔꯣ?" "ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯅꯤꯡꯕ꯭ꯔꯅꯦ?" "ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯃꯐꯝ ꯑꯣꯏꯒꯦꯔꯥ ꯏꯆꯦ ꯂꯩꯕ ꯃꯐꯝ ꯈꯛꯇꯗ ꯑꯩ ꯂꯩꯅꯤꯡꯉꯤ ꯏꯆꯦ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯍꯤ ꯑꯗꯨ ꯇꯣꯡꯂꯒ ꯃꯍꯩ ꯇꯝꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯃꯖꯥꯏꯕꯨꯡꯉꯣ ꯍꯦꯟꯊꯣꯏꯕꯅ ꯃꯍꯩ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯕꯁꯤꯅ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯑꯣꯏꯈꯤ꯫